Nahan date 4 nungdang dagi khoi je ngai jarak pani hojik phawba mkhoi dagi chap chaba resolution amata pirak tri khoi da asi moi na pung di hele nga sai pung ahum bok ta moi gi student grievances hel haina moi na meeting tong ni hai moi se meeting se nahan Saturday nungdang dagi thara khraba meeting ni mkhoi gi resolution amata khoi da thamakte adu dugi moi je hojik ngai pung ani dagi meeting hauni khoi na pung ahum pok matam tha khi bani adu bok ta kem ta khoi da pau pirak pa laite kem ta pi dre khoi da karim ta khangalak pa laitri adu ga amatang ju hai ja hoge sidai sida akoina chatra nupi sina check tawren haira baju man amuka halaga amuka hanna mi chatra nupi sida amuka hanna man humjal laga check tawgi bagi thawong phok lairabani akoina pami se ma se thabak hairi ba oja sing se terminate tawgi biga tawbi khiba thabak tagi thadat pi khiba natraga suspend minimum 2 years pau suspend tawbi daylight molestation akoi da piri ba physically mentally sexually harassment ase mayam na line lobi gan